Ngasi numida wairam phongkhiba kangleibaki mairagi pause dagi maruoiba pau khara khangajaraka miyamda khudo tamjage gari singdagi namduna sel khaibani haiba miyoi ani phare Imphal West District ke Sengmai area da gari singdagi namduna sel lobada chenaba miyoi ani ngarang polisi kanguna phare haide pharaba miyoi ani adudi wahengbam binanda singha chainifuga manga Laifam Palace compound hainomakhong maya amadi Hijam gogo basinga Elias gogo chahinipuga mari kawi Laifang Wangkai Ningtempur ki mapal Imphal East ne Makhoi ani Porongpa Police Station gi manung chani leiba Wangkai Kaitel Asangbi amadi Wangkai Ningtempur ki mapal gi fabani hairi Makhoi dagi mobile handset ani four wheeler ama phagapangamle hairi Amoramda ngarang aina thingkraba Manipur gi lalaruf ama oiriba Pre-Park Progressive ki lami amasu Kaksing District ki manung channa I hang village waiting set mayadagi police ki team amana phare haire pharaba Pre-Park Progilami asigi maming moyang them losan singa saini fukawi Kaksing District ki Zairan awang laikai dagi ne Miyoi asi Kaksing District ki wangung Zairal amade Pangaltabi area da laiba miyam dagi amade tonga institution singdagi namduna sel khaibada chenaba miyoi ni haiba khangbangamle mangol dagi mobile phone ama phangle haire makhatarapa pauda NPP gi President Joykumar na sengdokadabani Luf ngarang April amagi numidang pung nipangi menipuga mangarom taba matamda NPP gi President Yumnam Joykumar gi X account amada Manipur gi maite sing amadi khunai asibu sokpa yaba wafam phongdoliba ase tasengna yamna kana kandem tawi hain uripo apumba luf amadi uripo apumba nupi lup ki maikedi gi phongdorakle wafam masinga si pawmi singa unava amada Uripo apunba lufki secretary na phongdorkhibani mahangna makhata na hai athuba matamda NPP gi President Joykumar na hai ki wafam madu lan khre haina Manipur miyam khangna sengdokadabani tasengna hairabada rajniti gi oiba wafam da NPP bo oiro BJP bo oiro makhoi gi marakta makhoi masel laungnaba ngangnaba karisu akaiba leite tawbada pu iramda Manipur ngangnabagi damakta mangjil thana chongthorakliba khulngakpa ichil inausing Iraicha Singh Solokpa yaba wafam sing NPP gi President Joykumar na thamlakpa asina maram oiraga mipum khudimaki mafamda khoisaungnaba poalle mahangna phongdokhiba wafam sing na maitei singbu yamna lana uhanba haibadu oire lonina leiba asigi haurafam puari chap chana khangbiraga phongdoklamba oirabadi yamna fagadabani adubu mahangna phongdokhiba wafam sing asina tabada makhoigi rajniti gi oiba hunnabada leiba asigi oina Achawa thaudang lauriba arambai tingkol amade Manipur ge khulngakpa ichil inaw sing sokpa yaba wafam sing amata political party sing na thambirakanu makhata na siguma thaba asi rajniti tawriba sing na tawbiganu lonina NPP ge President Yumnam Joykumar na phongdokhiba wafam sing adu lale soikhre haini leba umya mamangda singdorakadabani haiba wafam su phongdokhi makhata rapa pauda yumpham sengdaba lising aniga sumna amage Census report ki matung ina Delimitation Act lising aniga subna ani Manipur da tawbiganu Haresor Goswami Barat lengana Delimitation gi thaba paikhaikani hariba ase asuma census da yumpham oiraga Delimitation gi thaba pangtho hanigi haina Manipur Pradesh Congres Committee MPCC gi Chief Spokesperson Haresor Goswami na phongdokre ngasi Imphal gi Congress baban da MPCC gi Vice President Shinjam Vidyapati General Secretary Administration SG10 Legal Cell Development MPCC gi Vice Chairman and Spokesperson Rabi Khan yauna pangthokiba pawgi mifam amada MPCC gi Chief Spokesperson Haresor Goswami na pawmisingna phongdokhibani kumja lising aniga sumna amagi census matamda Manipur gi Assembly Constituency District ahum amadi subdivision mapanlomda angakpa amadi sanadaba maungda mikong masing hengalaki Hariba lising aniga sumna amagi census asigi matung ina delimitation tawba haibasi miyamgi apamba natte lising aniga sumna amagi census asi missing miko khangen hengalakpa asoi aran kaya yaurokpadagi matam adugi political party sing CSO singna chatnaba yaroi haiba wafamdagi matam adugi Guwahati High Court Bench Imphalda PIL thakiba laikre hariba PIL asimakna taklibade Lising aniga sumna amagi census matung ina delimitation tawba yaroi haiba mayek singna taklabani haina phongdokhi Haresor Goswami na pawmisingna phongdokhibade Delimitation Act lising aniga sumna ani asigi
Section 10 da karigumba law and order natraga India gi security da singnarapagi phibam lairabadi delimitation gi thaba adu defer tawba yai habagi wafam ama yauri maram aduna yumpham sengdaba lising aniga sumna amagi census report ki matung ina delimitation act lising aniga sumna ani manipur da toubiganu achumba asemba census da yumpham oiraga delimitation gi thaba paikhatnaba mangna phongdokhi loinina achumba delimitation tawnabagi matangda MPC sina lawba yaba thodangsu chap chana lawgani haiki makha tarakpa pawda bosem amadi kosem lawba lising aniga subna kunga mari kunga mangagi examination da makong mathang taraklaba mahairoi singda incentive award piduna pungning thawai khrei mahairoi singno hona babu leptrabadi lemna mangloi chief secretary Englishing aniga subna kunga mari kunga mangagi oina Board of Secondary Education Manipur bosem amadi Council of Higher Secondary Education Manipur ko samelova High School Living Certificate Examination amadi Higher Secondary Examination da makong mathang taraklaba lengaki mahairoi singda incentive piduna pungning thawat khrei incentive pibagi tharam asi Department of Education na sinduna Palace Gate da leiba Manipur State Film Development Society gi auditorium da ngasi pangthokhibani Tharam aduda athoiba mingthulen oikiba Chief Secretary PK Singana athoiba mingthulen oina sarugya ke ngasigi mana lanthopagi tharam aduda ko semelauba ISSA examination lising aniga subna kunga marida commerce stream da ahamba position takhibi Kaksing Higher Secondary School gi mahairoi aina naurem da sel oina lupa lakh manga stream asimakta da anisuba position takhibi TJ Higher Secondary School gi mahairoi Catherine Maisnam da lupa lakh mari R stream da anisuba position takhibi TJ Higher Secondary School gi mahairoi Sapam Langlen da lupa lakh mari stream asi da tara suba position lokhibi Khoirapam Croatia da lupa lakh ama Lonina Commerce stream da mga suba position takhibi TJ gi mahairoi Khoirapam Jenita da lupa lakh amagi manapi ki Tharam aduga mari lenina Chief Secretary Prasanta Singana athoiba mingthulel gi warol pidaduna phongdokhibadi State asigi oina lengaki mai sangsing asi adumak sothaduna leide lakadoriba sahi khara asida kana honaminaduna lanai mahairoi sing asiga changdamnaba ngamnaba thodang lominasi lengaki mahairoi singni hena honaningbagi wakholo po anabagi English aniga sumna taragani paula hawdokiba incentive award asimak yamna tangai fadaba afaba khongthang amani mairoi singno hotnaba bo leptrabadi lemna mangloi mahi soidina sagane haiba wakholo cheminaduna khangdaba ama leibada ojada tatana hangbagi hainavi thamse mahi masingi lamda hotnaba leptraba mairoi sing masing hene hengalakliba makhai khunai adugi tunglam chetta hena masek mangal thopa afaba khunai ama oiba ngamgani haiki